Bharatiya Janata Party BJP Manipur Pradesh के President Adhikari Mayum Sardana President ओरकपदगे Party सिगी State Executive Meepham Pangthoknaba BJP National Leader Sing Yauraga Mathang Tha Jun के अहान बसायुलदा Pangthoknaba Sem Sakhre A Sardana State President ओरकपदगे कुमजाली सिंगनी कुनिथोई की General Election दा BJP ने सीट कुंथ्रानिथोई फंगदुना Majority ओइखिबने N Virena Anishubatam के Chief Minister ओइदुना हौजिक मणिपुर दा लेंगाक चुकली पाइरी अमदी लेंगाक शासन तौरी मसिना BJP State President A Sardana के असौबा माई पाकपा अमसु ओइरी मखा ताबा ओइना पार्टी सिगी ख्वाइदगी मरुओइबा State Executive Meepham अनिरक सुबोइना मथंग था जुनगी अहान बसायुलदा पांगथोकनबा होनरिबनी पार्टी सिगी ऑर्गेनाइजेशन के पार्टी अमदी लेंगा के अफब मरी थमलिबा याउना मरुओइबा इशू के खनदुना वारेप लौगदौरी N Virena Lusingba Lengak Asina War on Drugs ki akanba khongjang sangsiliba amadi usara sing paksana thaduna akoibagi phibam kanaba honariba kya asigi matangda party asina hiram ani asida support togduna hena mai paknaba wafum kya khanaduna fireb amasu logudawri Amaromda BJP Manipur Pradesh ki oina su Manipur da paksana usara thabagi thabak pangthokpagi fireb logduna thabak oina onthokpa hokrai andaki oina usara lak manga hena thanabagi panam su thamduna thabak paikhatli Makhatana Prime Minister Narendra Modi na paikhaliba miyam gi yaifa tharange matang da su Meepham asina kupna khanagadawri pausina makataraduna hai party asigi organization hena mapangal kanabagi thaurang oina Manipur BJP gi oina leiriba bud lising aniga sumna kunmari rongi manungda khwaidigi sonba bud chama khangalaga party oiba organization mapung fana pangthoknabagi matang da su firep lauraba yai hari Lok Sabha ki mikhal lising ani kunmari da pangthokudariba sugi matang da su state executive meeting da puthokuna khanagani mikhal asida su party asigi oina Manipur amadi India gi oina logudaba thodang sing matang da su kupna khanagadawri